Manipur seminasi popular consent ka loina na miyam gi apam ba ka loina na tu na satlaga konjel pulap uthok minaraga arai leita tanaraga manaba phunai anim awang leita ba transparent oiba accountable oiba laingak ama pura aga anoba Manipur ama yawal purak minasi anoba Manipur ama seminasi hairaga ipumna ma kurumaga loisi halaman National Congress po amadi MPCC gi laiwai leaders amadi ahalaman singna ai hapo Congress party da yawjana bagi ayaba pinabigya sunung sina tara opi bagi hainga elektana ko mo kurumse nasigi Manipur si mang da tariba koi punna ki mang da tarib si Manipur si karang makhalgi progressive oiba pamang sauksin ba saukhat pa Manipur ama wahen sige haisi ai koi kuding ki mang da targalay masi karang hai na mai pa phan sige hai targali Manipur da sathai ba amasung India hai ba lainga sige makha da sathai ba democracy si karang makhalgi amali karang makhalgi quality of democracy no hai se koi na wahung ba masan ai koi da ngasi sanari ba democracy si experimental democracy ni full fledged mature oira ba mai pak la ba democracy natte democracy se experiment tawraga democracy se evolve tawna puraga miyamna completely lenga pa ideal of democracy do puragna bagi process amaga ne hai ba democracy si koina mai pa man purake hai taragagi lairiba laibak da laiba miyamna participate tawba miyam popular consent ki semba lenga amana lenga tuga miyam tuga tuna satlaga aphaba lenga ama puragaro madu functional democracy to Haiba functional democracy asi purake hai taragadi lairiba ngasi Manipur sathariba democracy si karino haina pila hangba matamda Manipur democracy lairibra Bharat democracy lairibra ganatantra lairibra hai taragadi lairibra ngasi Manipur sathariba Bharat ki mafam ayamba da sathariba lainga pungmasi fascism ko fascism haibani kaino mioi kuzo kharana laiba pu paisal laga magi tongning ba tawba magi apam ba tawba Prajagi apamba prajagi konjel ibul namtharaga tham masigi hariba fascism si namthagi haidar kari Manipur miyam hobuna tan lambi leite ado haidar kari Manipur si kana gi no Manipur kana Manipur koi gare ge hai ko hang se hana lepthok na ma mathong tai Manipur masa hai si kana no haidar kari yelhongmi kuina dagi lera ba yelhongmi amaso Manipur semba da yawa pa kona dilak pa kuina di Fundaraga layer aba Manipur semana contribute tawgraba furuk mayam si makoi se natives amasung indigenous sina Manipur masani makoi da Manipur ki hakung na makoi da lay ngasi Manipur ka minor lay di hani di ba matabda Manipur pum toy totally collapse tawgraba governance and the administrative system amane ngasi Manipur lay karai ki lokhat sige habra lokhat pam amabu lokhat ngai lay tra adugi Manipur amakami kung toy raw karamba lokon toy no sinadaba division kangrup ki purum ki hatred khaitopa hingsa laitaba na tham thieng aba pankhai laitaba wakat pham laitaba kung toy raw chai tharak aba phunai amana ma hu oi raw Manipur amakami hai ba kibam sida ai koi gi phunai asina kibam sida gi thoklak ke hai taragadi pambai amakak lai madudi lairiba BJP ki sarkar ase maru phunna phutta laga Manipur ki dam thu Manipur BJP maru phunna phatpangam party di Congress mathandale Congress natna Manipur ki BJP maru phunna ngam garba party ama phogalaite aduna lairiba tibam sida community based administrative model mayam ama kangu chinchina inkhale pur mayam sina hai bang model sina ai gi pur khaki saukhat na ba ai gi pur khaki saukhat na ba hai na ai gi pur khaki saukhat chai taragadi ai loi ba hai bane masi koina pur masen khangna la bane pulap saukhat matara saukhat minaragadi pulap hinminagani ai thanda saukhat ge hai taragadi ai su yaw na tumbaga leibak si pulap mangminaraga amatagi oidana mitu ki khutta leibak se ta khini aduna kangrut naiba community based administrative model set Manipur da sumai pa oi malen gi atai da sumai pa tri masi puruk puting mang na koi khangni na ba mathau tai hausi lai riba Manipur gi hingsa ngarang makta kam to sabal da yum tam mai thai sing da kayam mai thari kayam ha gi no gi rutin oi ba paw amo koi
हाइरिबा फिल्म सिदा लेरिबा कॉन्फ्लिक्ट से कांगलू की इराक ला करी नो हाइने गेंग पर मतम दा कांगलू की इराक नते मति मसे स्टेट स्पॉन्सर्ड वायलेंस अमसुंग टेररिज्म को स्टेट में याव सथब वायलेंस मसिदा लेरिबा बीजेपी लेंगा से होबदगी लोइबो इराक सी कंसेप्शन दगी ना हौजक को मकोई फुल द यावी मरमदी लेबा की दायित्व कनाना पुगदबनो लेंगा न पुगदबनी सही तरह पालक मतम दा सही अहुम लान सथब इराक सथब है बसे मकोई की मफुट यावदना सथब नते मकोई की मफुट याव सथब की सही लेबा से तुम न माई था बकुम बने कोई न अदुना हारिबा लेंगा सिने तौरिसी मियोय खुजों खरक फकना मियाव की इहुल से सानरगा सपनी याबा मियोय नते हारिबा फत्तबा मियोय लीडरशिप से कोई न टारगेट तो बम संगी मकोई लौथोर पस अमा संगे मकोई से फासिस्ट की लीडर ने हारिबा फासिज्म से थेंगाई न के हाई तारगरी पॉपुलर कंसेंट मियाम अपामना पूरा गवर्नेंस अदुना क्वाइट की सॉल्व रेजिस्टेंस ने हारिबा रेजिस्टेंस से एंटी फासिस्ट रेजिस्टेंस करम मखल की मियाम की पॉपुलर मैंडेट ना मियाम न सेम सरकार न पूरा कदम मधु की सरकार पूरा से हाई तारगरी कांग्रेस मा पार्टी न तना मणिपुर ओन पूरा अमत लइबोय अदुना मणिपुर की मियाम न हसी कांग्रेस न वोट पिना बियो अनुब मणिपुर अमन सेमिन नसी पॉपुलर कंसेंट का लोइना ना मियाम के अपाम का लोइना ना तू न सलगा कॉन्सेल पुलप पुथोक मिनरगा अरे लेता तानरगा मानव कुनाई अनेम वांग लेता बा ट्रांसपेरेंट ओबे अकाउंटेबल ओबे लेंगा अमा पूरा अगा अनोब मणिपुर अमा यावल पूरा मिनसी अनोब मणिपुर अमा सेमिनसी हायरगा इपुना मणिपुर Respected Dubeji, ICC Research Chairman, Honorable MP Dr. Bimola Koichung, Shri Lokeshwar Singh, former Speaker, Honorable MLA, Shri Ranjit, former Minister and Honorable MLA. Akoi mayam nasu hena khangbire ngarangi thokdok madu akoi dadi yamna surprising oiba thokani haibasi akoi khalludaba haiba tare adubu Manipur dadi masi adum anauba amadi natre every alternate day haibidasu haiman mathok te na haiba yai ama natraga ama even akoi Kanto Sabal it is too close to Impal city atai achoba city singa yengnaruga dieba siyam na nakraba adubu army gi cantonment area da leiba at the nose of the army cantonment haibatare aduda su atai central forces mayam ama guard tawna leiriba aduna adudaida yum mga taruk mai thadokhiba haibase even fire tender mo sang ba yahandre law and order dil toriba state force po sangan ba yadre Manipur da hujik leiribase president rule adum continue toribra tawdabra haibasi so koi haingam deba ado where is home minister ngangi thoduk to moi karim da laibak thibani hairaga karim ta haidieba aduna moi khangna intentionally masi law and order se masi total collapse tawre haidna hanasu dum haidna leibaduni sumaina sum tawraga moina Manipur se democracy lehandaba haibatari democracy thamoy adro moina toneng ba mong da tawgani haibagi mong moigi neser se akoina yengbadaba masi akoi kayam puina akoi as a Manipuri, as a citizen of this country, and how long can we tolerate aduna haujikti akoi mayam punna unitedly thengnaraga BJP gi central parliament Modi and Amit Shah aduga state se leiriba state government BJP gi sarkar leiribra leitabra su khangdieba masi adagi remote control da Delhi dagi tawraga phamu phamba lepu lepa si tau haiba adudagi henna keno tawba ngamdaba aduna ne khoi Congress party na Dubeji na panhi baduneba sahi ani ahumgi mamang da haiba tare Shri Rahul ji na first kick off tawhiba Manipur dagi Bharat Joro Niyai Jatra se Thauban district tai khumjom dagi haukibado adudagi hauna Rahul ji na khangeba adudani khoi na safe democracy safe constitution haidnaba Where is democracy in Manipur? Mayam na khangbireba.
local bodies in Jacoy Hanna Panna Ikai Ikai Reva. India da Hairoga COVID Nani Haini. Is there any state in the entire country because of COVID not holding local body election? Autonomous District Council tam anibu helmani expire woigiba. Other Belly the local body panchayat ki woibai, municipal corporation woibai, election taudana even Supreme Court tagi High Court tagi ruling laga, election tau haiba taudana grassroots democracy se masi mutat naba haidra tawa attitude mata se masina koi mathang da bhone state assembly election se muhoina taugadoribra tauroidoribra haibadi masina takudi taudragadi democracy se Manipur da di democracy thamaroi haidra moi adugi plan taubra khangdi adubu matik ti nate akhoi di kuire Congress party di haireba aduna the time has come a fresh mandate of the people of Manipur haidra let the people decide Manipur sida BJP ki sarkar se maru phangna muthatpa Manipur da natana central da leiba Modi and Amit Shah gi si BJP si su maru phangna muthatragadi India gi maraiba karai da no haibadu koi tambangam da bagi phibam da lakadore aduna ni andak taugadoriba election asi yamna crucial oiba haiba tare adugumba election amani nang asai mayam da thamjagribado aduna maroina dubeji na lakpasidi hauju moi karimta Modi hoi kari hoi da karimata na sungde Manipur yuwa sangdeba even Chanda Chor Hydra Bhagavan Sri Ram gi Ram Mandir dagi bhoba trustee dagi Chanda du bhoba Quran mangam di India gi exchequer dagi karam thongani masi you imagine it aduna ai wafam khasi thamjarga mathangda koi honorable MP na wafam khara ngarang duga mari leina wafam kha thamni